ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯁꯤꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯅꯨꯃꯤꯠꯇꯣ ꯏꯃꯥꯒ ꯏꯆꯟꯅꯨꯄꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯕꯕꯥꯁꯨ ꯄꯨꯡ 9 ꯇꯥꯔꯐꯥꯎ ꯌꯨꯝꯗ ꯍꯟꯖꯜꯂꯛꯇ꯭ꯔꯤ꯫ ꯏꯃꯥꯅꯁꯨ ꯏꯕꯨꯡꯉꯣ ꯅꯪ ꯕꯕꯥꯗꯣ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯉꯦꯅꯦ, ꯀꯩꯗꯧꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯈꯪꯗꯦꯅꯦ, ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯦꯡꯕꯁꯨ ꯌꯥꯎꯕꯅꯦ, ꯑꯗꯣ ꯑꯩ ꯑꯁꯥꯏꯐꯥꯎꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯆꯣꯔꯨ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯌꯥꯕꯨꯗꯤ ꯌꯥꯏ, ꯑꯗꯣ ꯍꯟꯗꯛꯁꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯥꯏ ꯁꯥꯟꯅꯔꯤꯔ ꯀꯔꯤꯅꯣ, ꯃꯄꯤ ꯊꯣꯡꯗꯕꯤ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯍꯦꯛ ꯊꯦꯡꯅꯩ, ꯃꯗꯨ ꯊꯦꯡꯅꯔꯕꯗꯤ ꯑꯐꯕ ꯑꯣꯏꯒꯟꯗꯦ ꯍꯥꯏꯅꯔꯤꯁꯤꯕꯣ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯂꯧꯕꯨꯛꯔꯣꯝꯗꯅꯤ, ꯑꯗꯨꯗꯤ ꯑꯁꯥꯏꯗ ꯅꯠꯇꯦ, ꯈꯪꯗꯦꯅꯦ ꯑꯗꯨꯕꯨ ꯂꯥꯏ ꯁꯥꯟꯅꯕ ꯃꯤ ꯑꯣꯏꯔꯤꯕꯖꯥꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯏ ꯇꯤꯟ ꯑꯣꯏꯔꯤꯕꯖꯥꯔꯥ, ꯑꯗꯨꯒꯅꯦ ꯏꯃꯥ ꯑꯩꯗꯤ ꯚꯥꯞꯄꯨ ꯑꯣꯏꯔꯨꯗꯦ, ꯕꯕꯥꯅ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯇꯣꯔꯤꯕꯗꯨꯁꯨ ꯃꯐꯝꯗꯨ ꯐꯥꯎꯔꯒꯅꯤ, ꯑꯗꯨꯗꯤ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯉꯥꯏꯈꯣꯁꯤ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯖꯜꯂꯛꯑꯒ ꯏꯃꯥꯁꯨ ꯑꯃꯨꯛ ꯄꯥꯈꯠꯂꯤ꯫ ꯍꯧꯖꯤꯛꯇ ꯑꯩꯅ ꯄꯨꯡ ꯌꯦꯡꯕꯗꯁꯨ ꯄꯨꯡ 9 ꯇꯥꯕꯗ ꯉꯥꯏꯍꯧꯔꯤ, ꯃꯐꯝ ꯑꯗꯨꯗ ꯃꯤ ꯑꯗꯨꯝ ꯈꯔꯗꯤ ꯆꯟꯅꯔꯝꯈꯤꯅꯤ, ꯄꯨꯀꯟꯗꯁꯨ ꯈꯟꯖꯟꯈꯤꯒꯨꯝꯁꯤꯗ ꯏꯕꯨꯡꯉꯣ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯅꯪ ꯕꯕꯥ ꯑꯗꯨꯝ ꯂꯥꯛꯆꯁꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯏꯃꯥ ꯉꯥꯏꯍꯥꯛ ꯌꯦꯡꯉꯁꯤ, ꯄꯨꯡ 9ꯃꯨꯛ ꯇꯥꯁꯜꯂꯛꯑꯒꯗꯤ ꯑꯩ ꯊꯣꯛꯑꯒ ꯌꯦꯡꯕꯤꯔꯨꯒꯦ ꯑꯁꯥꯏꯐꯥꯎ, ꯏꯃꯥꯟꯅꯕ ꯑꯃ ꯍꯧꯔꯒ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯗꯣ ꯄꯥꯈꯠꯀꯅꯨꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯄꯨꯡ 9ꯃꯨꯛ ꯇꯥꯁꯜꯂꯛ, ꯕꯕꯥꯁꯨ ꯄꯨꯡ 9 ꯇꯥꯔꯐꯥꯎ ꯌꯨꯝꯗ ꯍꯟꯖꯜꯂꯛꯑꯝꯗꯦ꯫ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯑꯣꯛꯇꯣ ꯊꯧꯕꯅꯤ꯫ ꯄꯨꯡ 9 ꯇꯥꯔꯛꯄꯗꯒꯤ ꯑꯩꯁꯦ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯏꯃꯥꯁꯤꯗꯤ ꯑꯩ ꯊꯣꯛꯎꯗ ꯌꯥꯔꯔꯣꯏ, ꯄꯨꯡ 9 ꯇꯥꯔꯦ, ꯕꯕꯥꯗꯣ ꯀꯩꯗꯧꯈ꯭ꯔꯕꯖꯥꯠꯅꯣ ꯈꯪꯗꯦ, ꯅꯠꯇ꯭ꯔꯒ ꯂꯃꯈꯥꯡꯗ ꯒꯥꯔꯤ ꯑꯃꯨꯛ ꯌꯥꯔꯛꯇꯕꯒ ꯌꯥꯎꯔꯕꯖꯥꯔꯥ, ꯑꯩ ꯊꯣꯛꯈꯤꯒꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯏꯟꯊꯣꯛꯑꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯀꯅꯥꯒ ꯆꯠꯇꯣꯔꯤꯕꯅꯣ, ꯌꯥꯝꯅ ꯁꯥꯡꯅꯗꯤ ꯆꯠꯈꯤꯅꯨ, ꯑꯁꯥꯏꯐꯥꯎ ꯁꯨꯝ ꯌꯦꯡꯉꯨꯆꯣ, ꯅꯠꯇ꯭ꯔꯒ ꯅꯆꯟꯅꯨꯄꯤꯁꯦ ꯌꯨꯝ ꯁꯪꯍꯜꯍꯧꯔꯁꯤꯔꯥ, ꯏꯃꯥꯒ ꯊꯣꯛꯎꯁꯤꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯏꯆꯟ ꯃꯇꯣꯝꯗ ꯌꯨꯝꯗ ꯂꯩꯍꯧꯕꯗꯣ ꯃꯤ ꯑꯉꯥꯡꯗꯨ ꯀꯤꯅꯤ, ꯑꯩ ꯏꯃꯥꯟꯅꯕ ꯑꯃ ꯍꯧꯔꯒ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯐꯔꯦ ꯐꯔꯦ, ꯑꯗꯣ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯑꯁꯥꯏꯐꯥꯎ ꯃꯇꯦꯛ ꯑꯃꯈꯛ ꯊꯣꯛꯎꯆꯣ, ꯌꯥꯝꯅ ꯁꯥꯡꯅꯗꯤ ꯆꯠꯂꯨꯅꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯑꯩ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯁꯥꯏꯀꯜ ꯑꯗꯨ ꯌꯨꯝꯗꯒꯤ ꯊꯧꯗꯣꯔꯛꯇꯨꯅ ꯕꯕꯥ ꯊꯤꯕ ꯊꯣꯔꯛꯈꯤ꯫ ꯁꯨꯃꯥꯏꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯣꯔꯛꯄꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤ ꯄꯨꯡꯁꯤꯛ ꯍꯦꯛ ꯆꯤꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯤꯖꯗꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ, ꯍꯟꯗꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯅꯗ꯭ꯔꯦ, ꯍꯧꯖꯤꯛ ꯑꯩꯅ ꯏꯇꯣꯝꯗ ꯕꯕꯥ ꯊꯤꯕ ꯊꯣꯔꯛꯏꯁꯤꯕꯣ ꯑꯩꯕꯨ ꯀꯝꯇ ꯇꯧꯔꯣꯏꯗꯣꯏꯖꯥꯔꯥ? ꯑꯩ ꯏꯇꯣꯝꯗ ꯆꯠꯄꯁꯦ ꯋꯥꯈꯜꯁꯦ ꯏꯂꯨꯝ ꯂꯨꯝꯗꯦ, ꯁꯅꯥꯇꯣꯝꯕ ꯍꯧꯔꯒ ꯆꯠꯃꯤꯟꯅꯔꯒꯦ, ꯑꯗꯣ ꯃꯥꯁꯨ ꯌꯥꯕꯨ ꯌꯥꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦ꯫ ꯐꯔꯦ ꯑꯗꯣ ꯍꯪꯗꯗꯤ ꯍꯪꯉꯨꯔꯒꯦ, ꯃꯣꯏꯗ ꯍꯥꯟꯅ ꯊꯧꯖꯜꯂꯨꯔꯒꯦ ꯈꯟꯅ ꯑꯩꯁꯤ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕ ꯁꯅꯥꯇꯣꯝꯕꯒꯤ ꯌꯨꯝꯗ ꯃꯥ ꯍꯧꯕ ꯆꯪꯉꯝꯃꯤ꯫ ꯑꯩꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯉꯛꯄꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯇꯜꯂꯤꯁꯤ ꯃꯈꯣꯏꯒꯤ ꯍꯨꯏ ꯑꯗꯨꯅꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯃꯈꯣꯏꯒꯤ ꯍꯨꯏꯗꯣ ꯀꯔꯤꯁꯨ ꯇꯧꯗꯦ, ꯅꯨꯃꯤꯗꯥꯡꯒꯨꯝꯕꯗꯗꯤ ꯐꯅ ꯃꯤ ꯃꯁꯛ ꯈꯪꯅꯔꯒꯁꯨ ꯆꯤꯛꯅꯕ ꯂꯥꯛꯇꯅ ꯈꯣꯡꯗꯨꯅ ꯆꯦꯟꯊꯣꯔꯛꯇꯣꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯍꯨꯏ ꯑꯗꯨꯕꯨ ꯀꯤꯕꯒ ꯑꯃꯠꯇ ꯈꯪꯉꯝꯈꯤꯗꯦ꯫ ꯕꯕꯥꯅ ꯌꯨꯝꯗ ꯍꯜꯂꯛꯇꯕꯗꯨꯗ ꯑꯩꯁꯤ ꯏꯃꯥꯟꯅꯕꯗꯨꯒꯤ ꯌꯨꯝꯗ ꯆꯪꯉꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯈꯣꯏꯒꯤ ꯍꯨꯏ ꯑꯗꯨꯁꯨ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯁꯞꯇ꯭ꯔ ꯑꯃꯗ ꯆꯤꯛꯅꯕ ꯈꯣꯡꯗꯅ ꯆꯦꯟꯁꯜꯂꯛꯈꯤ꯫ ꯑꯩꯁꯨ ꯍꯨꯏꯗꯨꯅ ꯆꯦꯟꯁꯜꯂꯛꯄꯗꯨꯗꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯃꯥꯡꯗ ꯊꯝꯃꯒ ꯁꯥꯏꯀꯜ ꯃꯔꯨꯝꯗ ꯂꯦꯞꯄꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯈꯪꯕꯅꯤ ꯍꯨꯏ ꯑꯗꯨꯅ ꯑꯗꯨꯝꯅ ꯈꯣꯡꯉꯛꯑꯕꯗꯤ ꯃꯤ ꯑꯃ ꯂꯥꯛꯑꯝꯃꯅꯤ ꯍꯥꯏꯕꯁꯤ, ꯑꯗꯨꯒ ꯍꯨꯏꯗꯨꯅꯒ ꯈꯔ ꯁꯥꯊꯤꯕꯒ ꯏꯃꯥꯟꯅꯕꯗꯨ ꯃꯄꯥꯟꯗ ꯒꯣꯡ ꯒꯣꯡ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯥꯁꯨ ꯑꯩ ꯑꯣꯏꯔꯝꯕꯗꯨꯗ ꯃꯅꯤ, ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯊꯥꯖꯗꯅ ꯀꯩ ꯂꯩꯔꯒꯦ ꯚꯥꯏ, ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯀꯧꯁꯜꯂꯛꯈꯤ꯫ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯁꯦ ꯑꯩꯒꯁꯨ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯥꯒ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅ ꯁꯅꯥꯇꯣꯝꯕ, ꯑꯗꯣ ꯑꯩ ꯆꯪꯉꯛꯑꯔꯣꯏꯒꯦ, ꯅꯈꯣꯏ ꯍꯨꯏꯁꯦ ꯌꯥꯔꯒꯗꯤ ꯅꯪ ꯃꯅꯨꯡꯗ ꯑꯃꯨꯛꯇ ꯇꯥꯁꯟꯈꯣꯗ ꯚꯥꯏ, ꯑꯩ ꯍꯩꯅꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ ꯃꯥꯒꯤ ꯍꯨꯏꯗꯨ ꯃꯅꯨꯡꯗ ꯂꯤꯆꯩ ꯑꯃ ꯇꯧꯔꯒ ꯇꯥꯟꯁꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯩ ꯂꯩꯔꯒꯦ ꯚꯥꯏ ꯍꯪꯉꯛꯈꯤ꯫ ꯑꯩꯅꯁꯨ ꯏꯇꯥꯎꯕꯤ, ꯕꯕꯥꯗꯣ ꯍꯧꯖꯤꯛꯐꯥꯎ ꯌꯨꯝꯗ ꯍꯟꯖꯜꯂꯛꯇ꯭ꯔꯤ, ꯑꯗꯨꯗ ꯑꯩ ꯁꯨꯝ ꯊꯤꯕ ꯊꯣꯔꯛꯄꯅꯤ, ꯑꯗꯣ ꯑꯁꯥꯏ ꯌꯧꯔꯛꯄꯗ ꯃꯤ ꯑꯃꯠꯇ ꯊꯣꯛꯅꯔꯝꯗꯕꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯔꯤꯅꯣꯃ ꯈꯜꯂꯛꯇꯅ ꯅꯪ ꯍꯧꯕ ꯂꯥꯛꯏꯅꯦ, ꯏꯕꯥꯅꯤ ꯕꯕꯥꯗꯣ ꯑꯁꯥꯏꯐꯥꯎꯗ ꯌꯦꯡꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ ꯃꯅꯤ,
ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯒ ꯑꯁ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯗꯨ ꯅꯪ ꯀꯤꯖꯗ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯁꯅꯥꯇꯣꯝꯕ ꯏꯇꯥꯎ ꯅꯪ ꯀꯤꯔꯦ ꯍꯥꯏꯔꯤꯔꯣ? ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯃꯥꯁꯨ ꯃꯅꯤ ꯂꯥꯛꯑꯣꯁꯦ ꯅꯪ ꯁꯤꯃ ꯍꯨꯠ ꯐꯦꯠꯀꯤ ꯃꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯈꯤꯇꯪ ꯋꯥ ꯑꯃ ꯁꯣꯏꯕ ꯌꯥꯗꯦ ꯍꯨꯠ ꯍꯨꯠ ꯂꯩꯗꯣꯏꯗ ꯇꯧꯏ꯫ ꯑꯗꯣ ꯅꯪ ꯅꯨꯄꯤ ꯑꯣꯏꯔꯝꯃꯒꯗꯤ ꯅꯨꯄꯥ ꯌꯥꯝꯅ ꯋꯥꯅꯅꯤ꯫ ꯂꯥꯛꯑꯣ ꯆꯠꯇꯣꯏ ꯑꯣꯏꯔꯒꯗꯤ ꯆꯠꯂꯨꯔꯁꯤ꯫ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯨꯛ ꯊꯣꯔꯛꯑꯒꯗꯤ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯍꯪꯉꯛꯑꯅꯤ꯫ ꯂꯥꯛꯑꯣ ꯊꯣꯛꯑꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯕꯥꯅꯤꯁꯦ ꯑꯩꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯒ ꯃꯥꯅ ꯇꯨꯡꯗ ꯇꯣꯡꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯕꯕꯥ ꯊꯤꯕ ꯁꯨꯝ ꯊꯣꯔꯛꯑꯝꯃꯤ꯫ ꯏꯃꯥꯅꯗꯤ ꯉꯁꯥꯏ ꯃꯇꯦꯛ ꯑꯃ ꯌꯦꯡꯉꯨꯔꯒ ꯍꯜꯂꯛꯑꯣ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯁꯥꯏꯀꯜ ꯑꯗꯨ ꯁꯨꯝ ꯊꯧꯔꯒ ꯂꯥꯛꯄꯗꯗꯤ ꯌꯨꯝꯂꯛ ꯈꯔ ꯍꯦꯟꯇꯣꯔꯛꯇꯨꯅ ꯂꯧꯕꯨꯛ ꯂꯩꯔꯤꯕ ꯂꯝꯕꯦꯜ ꯑꯗꯣꯝꯗ ꯌꯧꯁꯜꯂꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯁꯜꯂꯛꯄꯗ ꯏꯃꯥꯟꯅꯕ ꯁꯅꯥꯇꯣꯝꯕꯅ ꯑꯩꯉꯣꯟꯗ ꯃꯅꯤ ꯌꯥꯔꯦ ꯁꯤꯗꯩꯗꯤ ꯑꯩ ꯆꯠꯄ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅ ꯃꯥꯗꯤ ꯁꯥꯏꯀꯜ ꯃꯅꯤꯡꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯍꯧꯈꯤ꯫ ꯑꯩꯁꯨ ꯁꯥꯏꯀꯜ ꯑꯗꯨ ꯈꯥꯝꯃꯒ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯑꯁꯥꯏ ꯐꯥꯎꯗꯒ ꯌꯦꯡꯉꯨꯈꯤꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯃꯅꯤꯁꯤ ꯌꯧꯔꯒꯗꯤ ꯅꯇꯣꯝꯗ ꯑꯣꯏꯅ ꯌꯦꯡꯒꯦꯒ ꯌꯦꯡꯉꯨꯔꯣ ꯚꯥꯏ ꯀꯩꯅꯣ ꯃꯌꯥꯝꯅ ꯃꯐꯤ ꯊꯣꯡꯗꯕꯤ ꯑꯃ ꯂꯧꯕꯨꯛ ꯃꯌꯥꯏ ꯂꯝꯕꯦꯟ ꯃꯌꯥꯏꯗ ꯊꯣꯛꯏ ꯊꯣꯛꯏ ꯍꯥꯏꯅꯔꯤꯗꯨ ꯅꯪꯕꯨ ꯀꯔꯤꯃꯠꯇ ꯇꯥꯗ꯭ꯔꯣ? ꯅꯣꯏ ꯏꯃꯥꯅꯁꯨ ꯍꯥꯏꯔꯛꯑꯦ ꯍꯥꯏꯗꯥꯏ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯂꯨꯅꯨ ꯍꯥꯏꯗꯅ꯫ ꯑꯗꯨꯅ ꯌꯥꯔꯦ ꯁꯤꯗꯒꯤ ꯍꯜꯂꯁꯤ꯫ ꯅꯈꯣꯏ ꯕꯕꯥꯗꯣ ꯌꯨꯝꯗꯕꯨ ꯂꯩꯔꯝꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ꯫ ꯏꯕꯥꯅꯤꯅ ꯑꯁꯣꯝꯗ ꯂꯥꯛꯏꯉꯩ ꯅꯪ ꯐꯣꯟ ꯑꯃꯨꯛꯇ ꯇꯧꯁꯜꯂꯨꯗꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ ꯑꯩꯈꯣꯏꯗ ꯐꯣꯟ ꯄꯥꯏꯔꯤꯁꯤ ꯑꯩ ꯏꯇꯣꯝꯗꯅꯤ ꯍꯥꯏꯕꯁꯤ꯫ ꯕꯕꯥ ꯏꯃꯥ ꯐꯣꯟ ꯑꯃꯠꯇ ꯄꯥꯏꯗꯦ ꯏꯆꯟꯅꯨꯄꯤꯁꯨ ꯑꯉꯥꯡꯅꯤ ꯑꯗꯨꯅ ꯐꯣꯟ ꯇꯧꯐꯝ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯑꯗꯣ ꯃꯅꯤ ꯑꯁꯥꯏꯗꯒꯤꯗꯤ ꯄꯣꯏꯟ ꯍꯦꯟꯖꯜꯂꯒꯨꯝꯁꯤ ꯏꯇꯥꯎ꯫ ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯗꯨ ꯍꯦꯛ ꯊꯦꯡꯅꯔꯕꯗꯤ ꯊꯦꯡꯅꯔꯨꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯐꯕꯁꯨ ꯑꯣꯏꯒꯟꯗꯦ ꯍꯥꯏ꯫ ꯑꯗꯨꯅ ꯏꯕꯥꯅꯤꯁꯨ ꯍꯜꯂꯁꯤ ꯍꯥꯏꯔꯛꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯗꯤ ꯃꯇꯦꯛ ꯑꯃꯇꯒ ꯆꯠꯅꯤꯡꯉꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯌꯥꯃꯟꯗꯕꯗꯨꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯑꯃ ꯑꯗꯥꯏꯗ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯂꯥꯞꯅ ꯂꯝꯕꯦꯟ ꯃꯌꯥꯏꯗ ꯒꯥꯔꯤ ꯍꯣꯔꯣꯜ ꯑꯃ ꯁꯨꯝ ꯇꯤꯠ ꯇꯤꯠ ꯈꯣꯡꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯃꯤꯠ ꯑꯁꯤ ꯈꯪꯁꯤꯡ ꯍꯦꯛ ꯁꯤꯡꯉꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯗꯁꯨ ꯑꯩꯅ ꯁꯅꯥꯇꯣꯝꯕ ꯃꯈꯣꯟꯁꯦ ꯇꯥꯎ ꯒꯥꯔꯤꯒꯤ ꯍꯣꯔꯣꯟ ꯃꯈꯣꯜ ꯑꯃ ꯇꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯁꯨ ꯀꯔꯥꯏꯗꯒꯤ ꯒꯥꯔꯤ ꯍꯣꯔꯣꯅꯣ ꯍꯥꯏꯗꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯁꯜꯂꯨꯕꯗ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯅꯤ ꯍꯣꯏꯅ ꯒꯥꯔꯤꯒꯤ ꯍꯣꯔꯣꯟ ꯃꯈꯣꯜ ꯑꯃ ꯇꯥꯏꯅꯦ꯫ ꯑꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ? ꯃꯥꯒꯤꯁꯦ ꯑꯋꯥꯕ ꯇꯥꯕꯒꯤ ꯃꯑꯣꯡꯗ ꯃꯤ ꯇꯥꯅꯕ ꯍꯣꯔꯣꯟ ꯄꯤꯔꯤꯖꯥꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦ ꯚꯥꯏ ꯑꯩꯗꯤ ꯌꯥꯝꯅ ꯆꯤꯡꯅꯩ ꯃꯁꯤ ꯕꯕꯥ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯅ꯫ ꯑꯗꯣ ꯚꯥꯏ ꯅꯪ ꯑꯩ ꯅꯨꯡꯁꯤꯔꯒꯗꯤ ꯃꯅꯥꯛ ꯑꯁꯥꯏꯐꯥꯎꯗ ꯆꯪꯁꯟꯃꯤꯟꯅꯔꯨꯁꯤ꯫ ꯑꯩ ꯅꯪꯒꯤꯁꯨ ꯁꯤꯒꯨꯝꯕ ꯃꯇꯥꯡ ꯂꯥꯛꯄꯗ ꯚꯥꯏ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯁꯅꯥꯇꯣꯝꯕꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯥꯜꯂꯤ꯫ ꯌꯥꯔꯦꯁꯦ ꯃꯅꯤ ꯂꯥꯛꯑꯣ ꯆꯠꯂꯨꯔꯁꯤ ꯍꯣꯡꯅꯔꯒꯁꯨ ꯅꯪꯒꯤꯕꯨ ꯅꯠꯇ꯭ꯔꯥ? ꯉꯁꯤꯐꯥꯎ ꯁꯨꯃꯥꯏꯅ ꯅꯣꯡꯃꯇ ꯑꯩ ꯑꯔꯨ ꯑꯔꯨꯕ ꯊꯕꯛ ꯇꯧꯔꯛꯇ꯭ꯔꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯏꯕꯥꯅꯤꯁꯦ ꯁꯥꯏꯀꯜ ꯑꯗꯨꯗ ꯃꯐꯝ ꯑꯗꯣꯝꯗ ꯁꯨꯝ ꯊꯧꯔꯛꯑꯝꯃꯤ꯫ ꯁꯨꯝ ꯊꯧꯔꯛꯄꯗꯨꯅ ꯕꯣꯔꯣꯏ ꯄꯥꯟꯕꯤ ꯑꯃ ꯂꯧꯕꯨꯛꯀꯤ ꯃꯌꯥꯏ ꯂꯝꯕꯦꯟ ꯃꯇꯥꯏ ꯑꯗꯨꯗ ꯍꯧꯔꯝꯃꯤ꯫ ꯃꯐꯝ ꯖꯒꯥꯗꯨ ꯊꯥꯏꯅꯗꯒꯤꯁꯨ ꯂꯥꯏꯐꯝ ꯑꯗꯨꯝ ꯈꯔ ꯀꯟꯕ ꯃꯄꯥꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯕꯣꯔꯣꯏ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯕꯕꯥꯒꯤ ꯑꯣꯛꯇꯣ ꯑꯁꯤ ꯈꯥꯝꯃꯒ ꯂꯩꯕ ꯑꯃ ꯏꯕꯥꯅꯤꯅ ꯎꯔꯝꯃꯤ꯫ ꯑꯩꯗꯤ ꯃꯗꯨ ꯎꯔꯛꯄꯗ ꯏꯁꯥꯗ ꯃꯤꯍꯨꯟꯁꯤ ꯗꯤꯡ ꯗꯤꯡ ꯆꯣꯡꯕ ꯍꯧꯔꯛꯈꯤ꯫ ꯕꯕꯥꯗꯨꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯈꯟꯕꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯃꯅꯤ ꯅꯣꯏ ꯕꯕꯥꯒꯤ ꯑꯣꯛꯇꯣ ꯃꯥꯜꯂꯤ ꯑꯥꯗ ꯈꯥꯝꯃꯤꯁꯤ꯫ ꯑꯗꯣ ꯑꯁꯥꯏꯗꯕꯨ ꯅꯣꯏ ꯕꯕꯥꯗꯤ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ ꯒꯥꯔꯤ ꯈꯥꯝꯃꯤꯁꯤꯕꯣ? ꯂꯥꯛꯑꯣꯁꯦ ꯆꯪꯁꯜꯂꯨꯔꯁꯤ ꯍꯥꯏꯗꯅ ꯏꯕꯥꯅꯤꯁꯤ ꯃꯐꯝ ꯑꯗꯨꯗ ꯁꯨꯝ ꯆꯪꯁꯜꯂꯛꯄꯗ ꯕꯕꯥꯁꯤ ꯂꯧꯕꯨꯛ ꯂꯣꯝꯗꯒꯤ ꯎꯔꯥꯎ ꯊꯔꯥꯎꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯒ ꯑꯩꯒꯁꯨ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯑꯝꯃꯤ꯫ ꯕꯕꯥꯁꯦ ꯈꯪꯍꯧꯗꯦ ꯏꯕꯥꯅꯤꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯁꯦ ꯃꯁꯛ ꯈꯪꯗꯕ ꯑꯇꯣꯞꯄ ꯃꯤꯒꯨꯝ ꯑꯩ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯁ꯭ꯋꯥꯏꯗ ꯑꯃꯗꯨꯅ ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯑꯩꯕు ꯂꯧꯕꯨꯛꯁꯤꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯕꯕꯥꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯕꯕꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯈꯤꯗꯅ ꯕꯕꯥ ꯀꯩꯅꯣ ꯑꯩꯅꯦ ꯃꯅꯤꯅꯦ꯫ ꯕꯕꯥ ꯅꯪ ꯀꯩꯗꯧꯔꯒꯦ ꯀꯅꯥꯅ ꯇꯥꯟꯅꯔꯛꯏꯅꯣ? ꯇꯨ ꯁꯅꯥꯇꯣꯝꯕꯁꯨ ꯌꯥꯎꯔꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ ꯑꯩꯈꯣꯏ ꯅꯪ ꯊꯤꯕ ꯊꯣꯔꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯁꯅꯥꯇꯣꯝꯕꯅꯁꯨ ꯕꯕꯥ ꯃꯅꯤꯒ ꯑꯩꯒꯅ ꯕꯕꯥ ꯊꯤꯕ ꯊꯣꯔꯛꯏꯅꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯗꯨꯕꯣ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯁꯦ ꯅꯥꯒꯦꯠ ꯂꯧꯕꯨꯛ ꯂꯣꯝꯗꯒ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯇꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯄꯥꯈꯠꯅ ꯁꯣꯔꯣꯛ ꯂꯣꯝꯗ ꯃꯁꯥꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯈꯤ꯫ ꯕꯕꯥꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯁꯅꯥꯇꯣꯝꯕꯒ ꯑꯩꯒꯁꯨ ꯕꯕꯥ ꯉꯥꯏꯈꯣ ꯍꯥꯏꯗꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯑꯩꯅ ꯕꯕꯥꯒꯤ ꯑꯣꯛꯇꯣ ꯂꯩꯍꯧꯔꯤꯕꯗꯣ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠꯇꯪ ꯑꯣꯟꯊꯣꯔꯛꯄꯗ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯃꯐꯤ ꯊꯣꯡꯗꯕꯤ ꯅꯨꯄꯤ ꯑꯗꯨ
ꯑꯣꯛꯇꯣꯒꯤ ꯃꯅꯤꯡꯋꯥꯏ ꯂꯧꯕꯨꯛ ꯃꯄꯥ ꯑꯗꯨꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯗꯤ ꯃꯗꯨ ꯑꯣꯏꯔꯛꯄꯗ "ꯑꯣ ꯏꯃꯥ, ꯀꯩꯅꯣ ꯁꯤꯗꯤ? ꯁꯅꯥꯇꯣꯝꯕ, ꯁꯅꯥꯇꯣꯝꯕ" ꯍꯥꯏꯗꯅ ꯑꯩꯁꯦ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯁꯅꯥꯇꯣꯝꯕꯁꯨ ꯈꯔ ꯃꯥꯡ ꯊꯥꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯅ ꯑꯃꯨꯛ ꯇꯨꯡ ꯊꯪꯍꯧꯗꯨꯅ ꯃꯥꯕꯨ ꯀꯧꯔꯛꯄꯗꯨꯗ "ꯀꯩꯗꯧꯔꯒꯦ ꯃꯅꯤ ꯂꯥꯛꯑꯣ, ꯕꯕꯥꯁꯦ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ, ꯈꯤꯇꯪ ꯊꯨꯅ ꯇꯥꯟꯅꯔꯨꯁꯤ ꯂꯥꯛꯑꯣ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯑꯩꯗꯤ ꯀꯤꯃꯟꯗꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯅꯣꯛꯂꯛꯈꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ "ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯁꯤꯗ ꯑꯃꯨꯛ ꯆꯞ ꯌꯨꯡꯅ ꯂꯩꯔꯤꯁꯤꯅ? ꯂꯥꯛꯑꯣ, ꯀꯩꯗꯧꯔꯒꯦ" ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯀꯤꯃꯟꯗꯅ ꯀꯞꯄꯣꯏ ꯀꯩꯕꯣꯏ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩ꯫ ꯁꯅꯥꯇꯣꯝꯕꯁꯨ ꯃꯥꯁꯨ ꯑꯩꯅ ꯎꯔꯤꯕꯗꯨ ꯀꯣꯟꯅ ꯃꯥꯁꯨ ꯎꯔꯛꯑꯕꯖꯥꯠꯅꯤ꯫ ꯃꯗꯨꯗ ꯃꯥꯁꯨ ꯈꯪꯗꯅ ꯃꯅꯤꯡ ꯍꯜꯂꯒ ꯇꯨꯔꯝꯃꯤ꯫ ꯑꯩꯉꯣꯟꯗꯁꯨ "ꯃꯅꯤ, ꯂꯥꯛꯑꯣꯁꯦ, ꯁꯥꯏꯀꯜꯗꯣ ꯑꯩ ꯊꯧꯔꯛꯑꯒꯦ" ꯍꯥꯏꯗꯅ ꯃꯥꯅ ꯑꯩꯒꯤ ꯁꯥꯏꯀꯜꯗꯣ ꯂꯧꯔꯒ ꯑꯩꯅ ꯃꯅꯤꯡꯗ ꯇꯣꯡꯉꯒ ꯁꯅꯥꯇꯣꯝꯕꯅ ꯁꯥꯏꯀꯜ ꯑꯗꯨ ꯀꯟꯅ ꯊꯧꯔꯛꯈꯤ꯫ ꯑꯩꯉꯣꯟꯗꯁꯨ "ꯃꯅꯤ, ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯅꯨ ꯁꯨꯛꯌꯦꯡ. ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯚꯥꯏ, ꯇꯨꯡꯗ ꯁꯨꯛꯌꯦꯡ ꯌꯦꯡꯉꯨꯅꯨ" ꯍꯥꯏꯔꯛꯈꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯛꯄꯒꯤ ꯋꯥꯅꯤ꯫ ꯑꯩꯗꯤ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯅꯛꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯤꯕ ꯍꯦꯟꯃꯟꯗꯅ "ꯏꯇꯥꯎ, ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯩꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ "ꯃꯅꯤ, ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯅꯨ ꯍꯥꯏꯕꯅꯤ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯤꯗꯨꯕꯣ? ꯅꯃꯤꯠ ꯎꯏꯁꯜꯂꯨ, ꯍꯣꯔꯦꯟ ꯉꯁꯥꯏ ꯌꯧꯔꯒ ꯑꯩ ꯄꯥꯡꯊꯣꯛꯑꯣ ꯍꯥꯏꯔꯛꯀꯦ. ꯅꯃꯤꯠ ꯎꯏꯁꯜꯂꯒ ꯇꯣꯡꯉꯨꯀꯣ" ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯤꯠꯁꯦ ꯆꯦꯠ ꯆꯦꯠ ꯎꯏꯁꯜꯂꯒ ꯇꯣꯡꯉꯝꯃꯤ꯫ ꯀꯣꯟꯅ ꯏꯃꯥꯟꯅꯕ ꯑꯗꯨꯅ "ꯌꯥꯔꯦ ꯃꯅꯤ, ꯃꯤꯠ ꯄꯥꯡꯉꯣ" ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗ ꯑꯩꯁꯨ ꯃꯤꯠ ꯄꯥꯡꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯑꯗꯨꯗ "ꯁꯅꯥꯇꯣꯝꯕ, ꯕꯕꯥꯗꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ" ꯍꯪꯉꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯅ ꯑꯃꯨꯛ "ꯃꯅꯤ, ꯌꯨꯝꯂꯣꯝꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯁꯤ. ꯌꯨꯝꯗ ꯂꯩꯔꯝꯕꯁꯨ ꯌꯥꯏ." ꯁꯨꯝꯅ ꯏꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯏꯕꯥꯅꯤꯁꯦ ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯉꯝꯃꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯩꯁꯦ ꯌꯨꯝ ꯃꯅꯨꯡꯗ ꯒꯣꯡ ꯒꯣꯡ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯗꯤ ꯐꯃꯨꯡꯗ ꯀꯤꯅ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯅ ꯕꯕꯥꯕꯨ ꯁꯦꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯌꯨꯝꯗ ꯕꯕꯥ ꯍꯜꯂꯛꯑꯝꯕꯗꯨꯗ ꯋꯥꯈꯜꯁꯦ ꯈꯔꯗꯤ ꯅꯦꯅꯥ ꯇꯥꯖꯔꯝꯃꯤ꯫ ꯑꯩ ꯆꯪꯉꯛꯄꯗꯨꯗ ꯏꯃꯥꯅ "ꯏꯕꯨꯡꯉꯣ ꯃꯅꯤ, ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯅꯪ ꯕꯕꯥꯁꯦ ꯀꯩꯗꯧꯔꯒꯦ?" ꯍꯪꯉꯛꯈꯤ꯫ ꯑꯩꯅꯁꯨ "ꯏꯃꯥ, ꯕꯕꯥꯁꯦ ꯍꯜꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯁꯅꯥꯇꯣꯝꯕ ꯆꯪꯉꯛꯑꯣ ꯚꯥꯏ" ꯀꯧꯁꯜꯂꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯁꯅꯥꯇꯣꯝꯕꯅꯁꯨ "ꯑꯣ, ꯕꯕꯥ ꯍꯜꯂꯛꯑꯝꯃꯦꯗꯅ. ꯑꯗꯣ ꯕꯕꯥꯗꯤ ꯀꯔꯤꯁꯨ ꯇꯧꯗꯕꯖꯥꯔꯣ?" ꯍꯪꯉꯝꯃꯤ꯫ ꯑꯩꯅꯁꯨ "ꯈꯪꯗꯦ ꯚꯥꯏ, ꯑꯗꯣ ꯑꯩ ꯑꯃꯨꯛꯇ ꯍꯪꯒꯦ" ꯍꯥꯏꯗꯅ "ꯕꯕꯥ ꯀꯔꯤꯁꯨ ꯇꯧꯗꯕꯔꯣ?" ꯍꯪꯉꯝꯃꯤ꯫ ꯑꯗꯨꯗ ꯕꯕꯥꯁꯦ ꯃꯃꯤꯠꯇꯨ ꯏꯊꯛ ꯊꯛꯀꯟ "ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯌꯨꯝꯗꯔꯣ? ꯑꯩ ꯌꯨꯝꯗ ꯑꯃꯨꯛꯇ ꯊꯤꯟꯕꯤꯌꯨ. ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯏꯃꯥꯅ "ꯀꯩꯗꯧꯔꯒꯦ? ꯌꯨꯝꯗꯗꯤ ꯅꯪ ꯕꯕꯥꯅ ꯂꯩꯔꯤꯁꯤ. ꯒ꯭ꯌꯥꯟ ꯑꯃꯨꯛꯇ ꯇꯥꯕꯤꯔꯣꯁꯤ. ꯍꯧꯖꯤꯛ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ. ꯅꯁꯥꯗꯣ ꯍꯨꯃꯥꯡ ꯉꯥꯛꯇ. ꯐꯨꯔꯤꯠꯀꯥꯗꯣ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯄꯤꯔꯣ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯏꯃꯥꯅ "ꯏꯕꯨꯡꯉꯣ, ꯅꯪ ꯕꯕꯥꯒꯤ ꯒꯥꯔꯤꯗꯤ ꯎꯗꯦ. ꯀꯗꯥꯏꯗ ꯊꯅꯝꯃꯒꯦ?" ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯏꯃꯥ, ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯁꯥꯡꯈ꯭ꯔꯦ. ꯀꯣꯟꯅ ꯂꯤꯔꯒꯦ. ꯕꯕꯥꯒꯤ ꯒꯥꯔꯤꯗꯣ ꯂꯧꯕꯨꯛꯀꯤ ꯕꯣꯔꯣꯏ ꯃꯈꯣꯡꯗ ꯂꯩꯍꯧꯔꯕꯅꯤ. ꯑꯗꯣ ꯕꯕꯥꯁꯦ ꯉꯁꯥꯏꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕꯗ ꯃꯁꯥꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯖꯗꯦ. ꯍꯧꯖꯤꯛꯁꯨ ꯌꯨꯝ ꯌꯧꯔꯛꯄ ꯃꯁꯥꯁꯦ ꯒ꯭ꯌꯥꯟ ꯃꯥꯡꯕꯒꯨꯝ ꯇꯧꯔꯤ. ꯁꯅꯥꯇꯣꯝꯕ, ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯚꯥꯏ" ꯍꯪꯉꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ "ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯃꯅꯤ. ꯉꯁꯥꯏꯗꯒꯤ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯅ. ꯑꯗꯣ ꯅꯈꯣꯏ ꯃꯥꯏꯕꯒꯨꯝꯕ ꯈꯪꯅꯕ ꯂꯩꯇ꯭ꯔꯣ? ꯂꯩꯔꯒꯗꯤ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯍꯟꯁꯤ. ꯕꯕꯥꯁꯦ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤꯕ ꯃꯥꯜꯂꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ "ꯈꯪꯗꯦꯅꯦ ꯚꯥꯏ. ꯏꯃꯥ, ꯃꯥꯏꯕ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ?" ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ "ꯃꯥꯏꯕꯗꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯑꯍꯜ ꯑꯃ ꯂꯩꯕꯅꯤ. ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯑꯍꯜ ꯑꯗꯨ ꯍꯤꯡꯉꯤꯕ꯭ꯔꯥ ꯂꯩꯈꯤꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗꯦ. ꯃꯗꯨ ꯅꯠꯇꯅ ꯏꯃꯥꯗꯤ ꯃꯥꯏꯕ ꯈꯪꯕꯗꯤ ꯑꯃꯠꯇ ꯂꯩꯇꯦꯅꯦ" ꯍꯥꯏꯔꯛꯏ꯫ ꯏꯃꯥꯟꯅꯕ ꯁꯅꯥꯇꯣꯝꯕꯅ ꯑꯃꯨꯛ "ꯑꯁ, ꯑꯗꯨꯒꯤ ꯃꯥꯏꯕꯗꯨꯗꯤ ꯁꯤꯈꯤꯕ ꯀꯨꯏꯔꯕꯅꯤꯍꯦ. ꯅꯠꯇ꯭ꯔꯒ ꯑꯩ ꯌꯨꯝꯗ ꯆꯠꯂꯒ ꯕꯕꯥ ꯏꯃꯥꯗ ꯍꯪꯉꯛꯀꯦ. ꯑꯗꯨꯒ ꯃꯅꯤ, ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯑꯩ ꯍꯥꯏꯔꯛꯑꯒꯦ. ꯑꯩ ꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ. ꯅꯪꯁꯨ ꯈꯪꯉꯤꯗꯨꯗꯤ ꯉꯁꯥꯏ ꯌꯨꯝꯗꯒ ꯍꯥꯏꯔꯝꯗꯅ ꯏꯕꯥꯅꯤ ꯊꯣꯔꯤꯗꯨ. ꯄꯨꯡꯁꯨ ꯌꯧꯔ ꯃꯥꯅꯦ, 11 ꯇꯥꯔꯦ. ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯚꯥꯏ" ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ "ꯍꯣꯏ ꯏꯇꯥꯎ, ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯔꯦ. ꯑꯗꯣ ꯍꯣꯔꯦꯟ ꯕꯕꯥꯁꯤ ꯃꯑꯣꯡ ꯃꯔꯤꯜ ꯑꯃ ꯇꯥꯔꯛꯇ꯭ꯔꯒꯗꯤ ꯏꯇꯥꯎ ꯑꯩ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯀꯦꯀꯣ. ꯑꯩꯈꯣꯏꯗꯤ ꯃꯤ ꯂꯩꯖꯗꯦ, ꯑꯗꯨꯅ ꯅꯪꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ "ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯐꯣꯟ ꯑꯗꯨꯝ ꯇꯧꯔꯛꯎ. ꯑꯩꯁꯨ ꯆꯠꯂꯒꯦ. ꯍꯣꯔꯦꯟ ꯕꯕꯥꯗꯔ, ꯕꯕꯥꯆꯧꯗꯔ, ꯀꯀꯥ ꯍꯣꯏꯗꯔ ꯃꯈꯣꯏ ꯃꯌꯥꯝꯗ ꯍꯪꯉꯛꯑꯒꯦ. ꯃꯥꯏꯕꯗꯣ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯅ ꯑꯩ ꯊꯣꯛꯑꯦ ꯚꯥꯏ" ꯍꯥꯏꯗꯅ ꯊꯣꯡꯒꯥꯟ ꯐꯥꯎ ꯏꯃꯥꯟꯅꯕꯗꯣ ꯑꯩꯅ ꯊꯤꯟꯗꯣꯛꯄꯤꯔꯝꯃꯤ꯫ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯌꯥꯝꯅꯗꯤ ꯂꯥꯞꯅꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯑꯩꯁꯨ ꯃꯥ ꯊꯤꯟꯗꯣꯛꯎꯔꯒ ꯊꯣꯡꯒꯥꯟꯗꯒꯤ ꯌꯨꯝꯂꯣꯝꯗ ꯆꯪꯉꯛꯄꯗ
ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨ ꯕꯕꯥꯒꯤ ꯐꯃꯥꯡꯗ ꯂꯦꯞꯄꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯇꯨ ꯈ꯭ꯌꯥꯎ ꯂꯥꯎꯅ ꯆꯣꯡꯉꯝꯃꯤ꯫ ꯌꯨꯝ ꯃꯅꯨꯡꯗ ꯄ꯭ꯔꯞ ꯆꯪꯉꯛꯇꯨꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯑꯩꯅ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯃꯤ꯫ ꯕꯕꯥꯁꯤ ꯃꯇꯝꯗꯨꯐꯥꯎ ꯃꯁꯥꯗ ꯒ꯭ꯌꯥꯟ ꯇꯥꯖꯗꯦ꯫ ꯃꯃꯤꯠꯇ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ꯫ ꯏꯃꯥꯒ ꯑꯩꯒꯁꯨ ꯇꯨꯝꯗꯕꯤ ꯕꯕꯥꯕꯨ ꯁꯪꯉꯒ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯁꯅꯥꯇꯣꯝꯕꯁꯨ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯚꯥꯏ ꯕꯕꯥ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯕꯣ? ꯃꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯃ ꯅꯛꯅ ꯂꯩꯔꯝꯃꯦ꯫ ꯑꯩꯅ ꯃꯁꯛ ꯈꯪꯉꯤ ꯑꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯆꯠꯂꯨꯔꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯦꯡꯉꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯏꯇꯥꯎ ꯕꯕꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯗ ꯍꯧꯖꯤꯛꯐꯥꯎ꯫ ꯑꯗꯨꯒ ꯑꯃꯅ ꯕꯕꯥꯒꯤ ꯒꯥꯔꯤꯗꯨ ꯑꯗꯨꯁꯨ ꯁꯣ ꯃꯨꯠꯂꯝꯗ꯭ꯔꯤ ꯑꯗꯥꯏꯗ ꯑꯗꯨꯝ ꯂꯩꯍꯧꯔꯦ꯫ ꯒꯥꯔꯤꯗꯨꯕꯨ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏꯗ꯭ꯔꯥ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯁꯅꯥꯇꯣꯝꯕꯅ ꯑꯃꯨꯛ ꯃꯅꯤ ꯒꯥꯔꯤꯒꯤꯗꯤ ꯑꯗꯥꯏꯗ ꯂꯩꯕꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯚꯥꯏ, ꯃꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯤ ꯆꯪꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯒꯥꯔꯤꯗꯣ ꯍꯥꯟꯅ ꯏꯕꯥꯅꯤ ꯂꯧꯁꯤꯜꯂꯨꯔꯁꯤ ꯑꯗꯨꯒ ꯃꯥꯏꯕꯗꯣ ꯀꯧꯕ ꯆꯠꯂꯨꯔꯁꯤ꯫ ꯑꯗꯨ ꯑꯩꯁꯨ ꯇꯨꯝꯃꯒꯦ, ꯆꯥꯛ ꯇꯣꯛꯇ ꯉꯥꯏꯔꯤ ꯋꯥꯔꯦ꯫ ꯑꯩꯁꯨ ꯇꯨꯝꯃꯒꯦ, ꯅꯪ ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨ꯫ ꯃꯁꯤ ꯍꯥꯏꯔꯝꯃꯒ ꯐꯣꯟ ꯑꯗꯨꯝ ꯊꯝꯅꯔꯝꯃꯤ꯫ ꯑꯍꯤꯡꯗꯨꯃꯁꯨ ꯕꯕꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒ ꯑꯩꯅ ꯎꯔꯛꯈꯤꯕ ꯑꯀꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨꯒ ꯑꯩꯁꯦ ꯊꯦꯡꯉꯒ ꯏꯁꯥꯗ ꯀꯤꯕ ꯑꯃ ꯁꯨꯝ ꯄꯣꯛꯁꯜꯂꯝꯃꯤ꯫ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯐꯥꯎ ꯑꯩꯁꯦ ꯈꯥꯡꯖꯜꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯦ ꯀꯃꯥꯏꯅ ꯎꯏꯊꯈꯤꯕꯅꯣ ꯈꯪꯍꯧꯗꯦ꯫ ꯕꯕꯥꯒꯤ ꯐꯃꯨꯡ ꯀꯥꯡꯗꯣꯜ ꯑꯗꯨꯗ ꯀꯣꯛ ꯑꯁꯤꯅ ꯉꯥꯔꯒ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯁꯨ ꯏꯃꯥꯁꯨ ꯑꯩꯗꯧꯅ ꯀꯥꯡꯗꯣꯜ ꯑꯗꯨꯗ ꯉꯥꯔꯒ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯅ ꯑꯩꯅ ꯕꯕꯥꯗ ꯑꯃꯨꯛ ꯇꯨꯝꯃꯕ ꯖꯥꯔ ꯍꯥꯏꯗꯅ ꯌꯦꯡꯉꯨꯕꯗ ꯕꯕꯥꯗꯤ ꯐꯃꯨꯡꯗ ꯐꯝꯃꯒ ꯃꯃꯤꯠꯇꯨ ꯌꯨꯝ ꯃꯊꯛꯇ ꯃꯨꯟꯅ ꯌꯦꯡꯈꯠꯂꯒ ꯃꯆꯤꯟꯗ ꯃꯔꯨꯡ ꯁꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯕꯕꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯁꯥꯗ ꯄꯨꯈꯪ ꯍꯦꯛ ꯈꯪꯈꯤ꯫ ꯀꯤꯃꯟꯗꯅ ꯑꯩꯁꯦ ꯏꯃꯥꯕꯨ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯏꯃꯥ, ꯑꯃꯨꯛꯇ ꯍꯧꯒꯠꯂꯨ, ꯕꯕꯥꯁꯦ ꯑꯃꯨꯛ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯇꯨꯝꯕꯗꯣ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯕꯕꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯁꯨ ꯃꯁꯥꯗ ꯀꯤꯕ ꯍꯩꯅꯗꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯕꯕꯥꯗ ꯀꯩꯗꯧꯔꯒꯦ ꯅꯪ ꯕꯕꯥꯕꯨ? ꯀꯗꯥꯏꯗꯅꯣ ꯌꯦꯡꯕꯤꯔꯤꯗꯨꯕꯨ? ꯁꯦ ꯍꯤꯞꯊꯕꯤꯔꯣ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ, ꯅꯣꯡ ꯉꯥꯟꯕꯒ ꯅꯆꯥꯅꯨꯄꯥꯅ ꯃꯥꯏꯕ ꯀꯧꯔꯨꯅꯤ ꯍꯥꯏꯕꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯕꯕꯥꯁꯦ ꯏꯃꯥꯗ ꯃꯃꯤꯠꯅ ꯃꯨꯟꯅ ꯌꯦꯡꯉꯛꯈꯤ ꯑꯗꯨꯒ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯊꯛꯇ ꯀꯔꯤꯅꯣꯃ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯑꯝꯃꯤ꯫ ꯏꯃꯥꯒ ꯑꯩꯒꯁꯨ ꯕꯕꯥꯅ ꯈꯨꯠ ꯊꯤꯜꯂꯛꯏꯕꯗꯨ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯕꯕꯥꯁꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯐꯃꯨꯡꯗ ꯍꯤꯞꯊꯧꯁꯨ ꯌꯥꯗꯦ꯫ ꯐꯝꯃꯒ ꯃꯆꯤꯟꯗ ꯃꯔꯨꯡ ꯁꯣꯜꯂꯒ ꯃꯃꯤꯠꯇꯨꯅ ꯌꯨꯝ ꯃꯊꯛꯇ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯈꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯝꯂꯤ ꯇꯧꯕ ꯅꯨꯃꯤꯠ ꯊꯣꯔꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯊꯨꯅ ꯅꯨꯃꯤꯠ ꯊꯣꯔꯛꯑꯗꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯐꯃꯨꯡꯗ ꯋꯥꯃꯟꯗꯅ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯏꯃꯥꯟꯅꯕ ꯁꯅꯥꯇꯣꯝꯕꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯑꯍꯥꯟꯕ ꯇꯧꯕꯗꯗꯤ ꯃꯥꯁꯨ ꯐꯣꯟ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯑꯗꯨꯗ ꯑꯩꯁꯨ ꯇꯨꯝꯃꯤꯕꯣꯏ ꯅꯤꯡꯉꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯡ 5 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯏꯃꯥꯟꯅꯕ ꯁꯅꯥꯇꯣꯝꯕꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯅꯤ, ꯅꯪ ꯍꯧꯒꯠꯂꯕꯣ? ꯅꯪꯒꯤ ꯃꯤꯁ ꯀꯣꯜ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯩꯗꯤ ꯇꯨꯝꯃꯤꯉꯩ ꯇꯥꯍꯧꯗ꯭ꯔꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯂꯁꯤ ꯍꯥꯏꯔꯤꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯚꯥꯏ, ꯕꯕꯥꯒꯤ ꯒꯥꯔꯤꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯧꯁꯤꯜꯂꯨꯈꯤꯁꯤ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯑꯃꯨꯛ ꯍꯣꯏ ꯐꯔꯦꯁꯦ, ꯑꯩꯁꯨ ꯍꯧꯒꯠꯂꯛꯑꯒꯦ꯫ ꯑꯗꯣ ꯕꯕꯥꯗꯤ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯤꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯂꯩꯔꯤ ꯚꯥꯏ, ꯑꯩꯗꯤ ꯇꯨꯝꯗ꯭ꯔꯦ ꯑꯍꯤꯡ ꯑꯗꯨꯃ꯫ ꯑꯗꯣ ꯑꯩꯁꯨ ꯊꯣꯔꯛꯑꯒꯦ, ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯣ ꯍꯥꯏꯔꯒ ꯐꯣꯟ ꯑꯃꯨꯛ ꯊꯝꯅꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯩꯅ ꯏꯃꯥ, ꯑꯩ ꯕꯕꯥꯒꯤ ꯒꯥꯔꯤꯗꯣ ꯂꯧꯕ ꯆꯠꯂꯨꯈꯤꯒꯦ, ꯃꯥꯏꯕꯗꯨꯁꯨ ꯂꯩꯔꯝꯃꯒꯗꯤ ꯄꯨꯔꯛꯑꯒꯦ꯫ ꯑꯗꯣ ꯕꯕꯥꯁꯤ ꯏꯃꯥ ꯅꯪꯅ ꯐꯖꯅ ꯁꯦꯟꯅꯔꯝꯃꯨ꯫ ꯑꯩ ꯊꯣꯛꯑꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯌꯨꯝꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯁꯅꯥꯇꯣꯝꯕꯒꯤ ꯊꯣꯡꯒꯥꯟꯗ ꯑꯩꯁꯦ ꯂꯦꯞꯄꯒ ꯃꯥ ꯊꯣꯔꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯃꯥꯁꯨ ꯊꯣꯔꯛꯇꯨꯅ ꯏꯕꯥꯅꯤꯁꯦ ꯉꯔꯥꯡꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯗꯥꯏꯗꯣ ꯌꯧꯔꯛꯄꯗ ꯏꯁꯥꯗ ꯀꯤꯕꯗꯤ ꯈꯔ ꯐꯔꯝꯃꯤ꯫ ꯃꯇꯧꯁꯨꯝꯅ ꯕꯕꯥꯒꯤ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯒꯥꯔꯤꯗꯨ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯒꯥꯔꯤ ꯁꯣꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒꯁꯦ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯅꯔꯝꯃꯤ, ꯀꯩꯅꯣ ꯁꯣꯁꯤꯅ ꯑꯃꯨꯛ ꯀꯅꯥꯅ ꯁꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯁꯣ ꯌꯥꯎꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯏꯜꯂꯛꯄ ꯇꯥꯕꯅꯤ, ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯑꯃ ꯇꯧꯔꯒ ꯆꯤꯡꯅꯁꯤꯔꯣ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯏꯕꯥꯅꯤ ꯕꯕꯥꯒꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩ ꯂꯧꯕꯨꯛ ꯂꯣꯝꯗꯒꯤ ꯑꯍꯜ ꯑꯃ ꯄꯨꯔꯞ ꯀꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯕꯨꯡꯉꯣ, ꯒꯥꯔꯤꯁꯤ ꯅꯈꯣꯏꯒꯤꯔ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯃꯥꯅꯤ ꯈꯨꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯨ, ꯉꯁꯥꯏ ꯑꯌꯨꯛꯇ ꯑꯩꯅ ꯊꯦꯡꯅꯕꯅꯤ, ꯁꯣꯁꯤ ꯌꯥꯎꯔꯝꯕꯗꯨꯗ ꯑꯩꯅ ꯁꯠꯇꯣꯛꯄꯤꯔꯕꯅꯤ꯫ ꯅꯈꯣꯏꯕꯨ ꯀꯅꯥꯒꯤ ꯑꯉꯥꯡꯁꯤꯡꯅꯣ? ꯒꯥꯔꯤꯁꯤꯅ ꯑꯁ꯭ꯋꯥꯏꯗ ꯀꯝꯗꯧꯅ ꯊꯝꯂꯝꯃꯤꯕ ꯍꯪꯉꯛꯏ꯫ ꯑꯗꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯁꯣꯗꯣ ꯄꯥꯏꯔꯝꯕꯗꯨꯗ
ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅꯁꯨ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯄꯨꯄꯨ ꯕꯕꯥꯅ ꯊꯧꯕ ꯒꯥꯔꯤꯅꯤ ꯑꯩꯈꯣꯏꯗꯤ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯉꯔꯥꯡꯗꯣ ꯕꯕꯥꯅ ꯑꯁꯥꯏꯗ ꯍꯦꯛ ꯊꯣꯛꯄ ꯑꯃꯗꯨ ꯊꯦꯡꯅꯕꯗꯒꯤ ꯒꯥꯔꯤꯁꯤ ꯃꯐꯝ ꯑꯁꯥꯏꯗ ꯅꯨꯃꯤꯗꯥꯡ ꯊꯅꯝꯕꯅꯤ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯑꯌꯨꯛ ꯂꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯕ ꯏꯁꯨꯁꯥ ꯅꯈꯣꯏꯅ ꯍꯥꯏꯔꯤꯗꯨꯕꯨ ꯃꯗꯨꯕꯨ ꯁꯦꯡꯂꯕ꯭ꯔꯥꯅꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯗꯣ ꯅꯄꯥꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯀꯃꯥꯏꯅ ꯂꯩꯍꯧꯔꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯪꯉꯛꯏ ꯑꯩꯅ ꯑꯃꯨꯛ ꯕꯕꯥꯗ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯤ ꯉꯔꯥꯡꯗꯒꯤ ꯑꯗꯣ ꯒꯥꯔꯤꯁꯤ ꯍꯥꯟꯅ ꯂꯧꯁꯤꯟꯕ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯥꯏꯕ ꯑꯃꯁꯨ ꯀꯧꯔꯨꯗꯣꯏꯅꯤ ꯍꯥꯏꯔꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯐꯝꯁꯤ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯅꯠꯇꯦꯅꯦ ꯁꯥꯏꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯁꯜꯂꯝꯃꯕꯅꯣ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯗꯣ ꯑꯁꯥꯏꯗ ꯍꯦꯛ ꯊꯣꯛꯏ ꯍꯥꯏꯅꯩ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯒꯥꯔꯤꯁꯤ ꯄꯨꯈ꯭ꯔꯣ ꯑꯗꯣ ꯅꯈꯣꯏꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯍꯪꯉꯛꯏ ꯃꯗꯨꯗ ꯑꯩꯅ ꯄꯨꯄꯨ ꯕꯕꯥꯒꯤ ꯃꯤꯡꯗꯤ ꯙꯅꯕꯤꯔ ꯀꯧꯏ ꯈꯨꯝꯃꯤ ꯑꯩꯅ ꯕꯕꯥꯒꯤ ꯃꯤꯡ ꯍꯥꯏꯕꯗꯨꯗ ꯑꯍꯜ ꯑꯗꯨ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ ꯏꯃꯥꯟꯅꯕ ꯁꯅꯥꯇꯣꯝꯕꯗ ꯑꯃꯨꯛ ꯑꯗꯨꯒ ꯅꯪꯅ ꯀꯅꯥꯒꯤ ꯏꯃꯨꯡꯅꯣ ꯏꯕꯨꯡꯉꯣ ꯍꯪꯉꯝꯃꯤ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯑꯩꯒꯤꯔꯣ ꯕꯕꯥꯒꯤ ꯃꯤꯡ ꯃꯪꯒꯣꯟꯖꯥꯎ ꯀꯧꯏ ꯍꯥꯏꯔꯝꯃꯤ ꯍꯟꯗꯛꯇꯤ ꯑꯍꯜ ꯑꯗꯨꯅ ꯏꯃꯥꯟꯅꯕ ꯁꯅꯥꯇꯣꯝꯕꯒꯤ ꯕꯕꯥꯁꯤ ꯃꯁꯛ ꯈꯪꯉꯝꯃꯤ ꯃꯪꯒꯣꯟꯖꯥꯎꯗꯤ ꯑꯩ ꯈꯪꯉꯤ ꯅꯪꯅ ꯃꯪꯒꯣꯟꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯦ ꯑꯃꯁꯤꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯆꯠꯂꯣ ꯊꯦꯡꯈ꯭ꯔꯅꯤ ꯅꯄꯥꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯍꯣꯠꯅꯔꯣ ꯑꯩꯁꯨ ꯂꯧꯕꯨꯛꯇ ꯀꯨꯝꯃꯛꯄꯅꯤ ꯑꯗꯨꯗ ꯊꯦꯡꯅꯕꯗꯒꯤ ꯂꯧꯁꯤꯟꯕꯤꯔꯝꯕꯅꯤ ꯆꯠꯂꯣꯀꯣ ꯍꯥꯏꯔꯝꯃꯒ ꯑꯍꯜ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯧꯕꯨꯛ ꯂꯣꯝꯗ ꯀꯨꯝꯈꯤ ꯑꯍꯜ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯏꯃꯥꯟꯅꯕ ꯁꯅꯥꯇꯣꯝꯕꯗ ꯑꯩꯅ ꯏꯇꯥꯎ ꯅꯪ ꯒꯥꯔꯤꯁꯤ ꯊꯧꯕ ꯍꯩꯒꯗ꯭ꯔꯣ ꯑꯩꯗꯤ ꯍꯩꯇꯦ ꯑꯗꯣ ꯅꯪꯒꯤ ꯅꯈꯣꯏ ꯏꯄꯟꯒꯤ ꯒꯥꯔꯤ ꯑꯆꯧꯕꯒ ꯊꯥꯏꯅ ꯌꯥꯝꯅ ꯊꯧꯔꯝꯗꯥꯏꯅꯦ ꯍꯩꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯍꯪꯉꯝꯃꯤ ꯏꯃꯥꯟꯅꯕ ꯁꯅꯥꯇꯣꯝꯕꯅ ꯑꯃꯨꯛ ꯈꯪꯗꯦ ꯑꯩꯁꯨ ꯑꯣꯛꯇꯣꯗꯤ ꯑꯩ ꯑꯃꯨꯛꯐꯥꯎ ꯊꯧꯔꯛꯇ꯭ꯔꯤ ꯑꯗꯣ ꯂꯥꯎꯁꯦ ꯌꯦꯡꯒꯦ ꯁꯣꯗꯣ ꯄꯤꯔꯛꯑꯣ ꯍꯥꯏꯗꯅ ꯁꯅꯥꯇꯣꯝꯕꯅ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯕꯗ ꯕꯦꯇ꯭ꯔꯤ ꯂꯣꯏꯅ ꯁꯤꯔꯒ ꯂꯩꯔꯝꯃꯤ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯑꯗꯣ ꯑꯩ ꯏꯜꯂꯛꯀꯦ ꯏꯜꯂꯒꯁꯨ ꯍꯧꯗꯥꯏꯅꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯥꯅ ꯍꯣꯏ ꯏꯜꯂꯣ ꯍꯥꯏꯗꯅ ꯑꯣꯛꯇꯣꯗ ꯏꯜꯂꯕ ꯃꯇꯨꯡ ꯌꯥꯝꯅ ꯋꯥꯅ ꯁ꯭ꯇꯥꯔꯠ ꯍꯧꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯅꯥꯇꯣꯝꯕꯅ ꯊꯧꯔꯒ ꯑꯩꯅ ꯇꯣꯡꯗꯨꯅ ꯌꯨꯝꯂꯣꯝꯗ ꯊꯧꯔꯛꯀꯦ ꯇꯧꯔꯛꯄꯗ ꯏꯃꯥꯟꯅꯕꯗꯨꯅ ꯃꯅꯤ ꯁꯤꯗ ꯑꯗꯨꯝ ꯃꯥꯏꯕꯗꯣ ꯍꯥꯞꯄꯛꯑꯁꯤ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯉꯒꯨꯝꯁꯦ ꯊꯕꯛ ꯑꯅꯤ ꯊꯣꯛꯅꯕꯅꯤ ꯑꯩ ꯑꯗꯨꯝ ꯊꯧꯔꯒꯦꯀꯣ ꯍꯥꯏꯗꯅ ꯏꯕꯥꯅꯤ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯃꯥꯏꯕꯗꯨꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯝꯗ ꯉꯥꯏꯔꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯗꯨ ꯂꯤꯔꯕ ꯃꯇꯨꯡ ꯃꯥꯏꯕꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯃꯛ ꯑꯩ ꯂꯥꯛꯄꯗꯤ ꯉꯝꯃꯣꯏꯅꯦ ꯑꯉꯥꯡꯁꯥ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯨꯝꯕꯗ ꯂꯥꯛꯀꯦ ꯅꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯌꯨꯝꯅꯥꯛ ꯃꯃꯤꯡ ꯃꯊꯥ ꯆꯦ ꯑꯃꯗ ꯏꯔꯒ ꯄꯤꯔꯝꯃꯨ ꯍꯥꯏꯔꯛꯏ ꯑꯗꯨꯝꯅ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅꯁꯨ ꯐꯖꯅ ꯕꯕꯥꯅ ꯑꯣꯏꯍꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯀꯣꯟꯅꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯋꯥꯔꯤ ꯇꯝꯕꯗꯨꯗ ꯃꯥꯏꯕꯗꯨꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨꯅꯁꯨ ꯇꯥꯗꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯥꯜꯂꯤ ꯃꯄꯥ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯗ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨꯅ ꯈꯔ ꯌꯧꯕꯤꯔꯨꯔꯣ ꯄꯥꯖꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯃꯥꯏꯕꯗꯨ ꯌꯥꯅꯤꯡꯗ ꯆꯠꯂꯁꯤ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯏꯕꯗꯨ ꯕꯕꯥꯒꯤ ꯑꯣꯛꯇꯣꯗꯨꯗ ꯍꯥꯞꯄꯛꯇꯨꯅ ꯌꯨꯝꯗ ꯄꯨꯔꯛꯈꯤ ꯕꯕꯥꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯃꯁꯥꯗꯨ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯗꯅ ꯇꯥꯁꯜꯂꯒ ꯂꯩꯔꯝꯃꯤ ꯀꯣꯟꯅ ꯃꯥꯏꯕꯗꯨꯅ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯕꯥꯒꯤ ꯃꯤꯍꯨꯟ ꯌꯦꯡꯉꯕ ꯃꯇꯨꯡ ꯃꯊꯧ ꯇꯥꯕ ꯄꯣꯠꯂꯝ ꯆꯥꯔꯝꯁꯤꯡ ꯑꯗꯨ ꯂꯥꯡꯉꯨ ꯍꯥꯏꯔꯛꯄꯗꯒꯤ ꯕꯕꯥꯁꯤ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯄꯤꯔꯝꯃꯤ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯔꯒ ꯃꯥꯏꯕꯗꯨꯅ ꯕꯕꯥꯁꯤ ꯃꯥꯏꯀꯩ ꯑꯗꯨꯝꯅ ꯅꯨꯃꯤꯠ 20ꯃꯨꯛꯇꯤ ꯆꯜꯍꯜꯂꯨꯈꯤꯅꯨ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯥꯏꯕꯗꯨꯁꯨ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯤꯟꯕꯤꯔꯝꯃꯤ ꯑꯌꯨꯛꯇ ꯑꯗꯨꯝꯅ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯈꯤꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯥꯏꯗ ꯕꯕꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯐꯖꯅ ꯁꯥꯟꯅꯕ ꯌꯥꯔꯝꯃꯤ ꯑꯩꯉꯣꯟꯗꯁꯨ ꯏꯕꯨꯡꯉꯣ ꯏꯄꯥꯒꯤ ꯒꯥꯔꯤꯗꯤ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯕꯕꯥꯗ ꯋꯥꯔꯤ ꯄꯨꯝꯕꯗ ꯂꯣꯏꯅ ꯇꯝꯃꯝꯃꯤ ꯕꯕꯥꯅꯁꯨ ꯑꯩꯈꯣꯏꯗ ꯃꯥꯅ ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯇꯝꯗꯨꯅ ꯈꯪꯍꯜꯂꯛꯈꯤ ꯊꯦꯡꯉꯦ ꯍꯥꯏꯗꯅ ꯏꯄꯥꯅ ꯑꯣꯛꯇꯣꯁꯦ ꯀꯟꯅ ꯊꯧꯔꯛꯄꯗ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯒꯥꯔꯤꯒꯤ ꯂꯥꯏꯠꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯦꯛꯇ ꯈꯞꯄꯛꯏ ꯑꯗꯨꯒ ꯏꯄꯥꯒꯤ ꯒꯥꯔꯤꯁꯤ ꯃꯐꯝ ꯑꯗꯨꯗ ꯃꯨꯠꯈꯤ ꯀꯣꯟꯅ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯑꯃꯨꯛ ꯊꯧꯒꯦ ꯇꯧꯔꯛꯄꯗ ꯏꯄꯥꯒꯤ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯏꯄꯥꯁꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯄꯥꯈꯠꯇꯅ ꯆꯦꯟꯊꯣꯛꯑꯝꯃꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯁ꯭ꯋꯥꯏ ꯃꯥꯡꯗꯨꯅ ꯏꯄꯥꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯂꯦꯞꯄꯝ ꯇꯨꯡꯗ ꯑꯃꯨꯛ ꯂꯦꯞꯄꯝ ꯇꯧꯔꯛꯄꯗꯒꯤ ꯀꯤꯗꯅ ꯏꯄꯥꯁꯨ ꯂꯧꯕꯨꯛꯂꯣꯝꯗ ꯑꯗꯨꯝ ꯆꯦꯟꯊꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯃꯁꯨ ꯏꯄꯥꯒꯤ ꯃꯤꯠꯇ ꯎꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯄꯥꯒꯤ ꯋꯥꯈꯜꯗ ꯅꯨꯄꯤ ꯑꯗꯨꯗ ꯎꯔꯒ ꯂꯩꯗꯅ ꯏꯄꯥꯁꯨ ꯂꯧꯕꯨꯛ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯃꯈꯩ ꯄꯨꯡꯆꯦꯟꯗ ꯆꯦꯜꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯏꯄꯥꯗꯤ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯈꯤꯗ꯭ꯔꯦ ꯅꯈꯣꯏꯅ ꯏꯄꯥꯕꯨ ꯁꯨꯃꯥꯏꯅ ꯀꯟꯅ ꯍꯣꯠꯅꯕꯤꯗꯅ ꯏꯄꯥꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯁꯤ ꯏꯆꯥ ꯑꯅꯤꯕꯨ ꯑꯩꯅ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯍꯧꯖꯤꯛꯇꯤ ꯏꯄꯥ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯛꯏ ꯕꯕꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏꯁꯤ
ꯑꯀꯤꯕ ꯑꯃꯃꯝꯁꯨ ꯄꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯟꯅ ꯑꯩꯅ ꯕꯕꯥꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯕꯕꯥꯗ ꯑꯃꯨꯛ ꯁꯨꯝꯅ ꯍꯪꯉꯝꯃꯤ, ꯕꯕꯥꯅ ꯍꯥꯏꯈꯤꯕꯗ ꯂꯧꯕꯨꯛꯂꯣꯝꯗ ꯕꯕꯥꯅ ꯆꯦꯟꯊꯔꯛꯄꯗ ꯑꯍꯜ ꯑꯃ ꯎꯈꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨꯒꯤ ꯑꯍꯜ ꯑꯗꯨ ꯃꯁꯛ ꯃꯑꯣꯡ ꯃꯇꯧ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯏꯄꯥꯅ ꯁꯨꯝ ꯑꯍꯜ ꯑꯃ ꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯎꯈꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯏꯄꯥꯗꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯁꯛ ꯃꯑꯣꯡ ꯃꯇꯧꯗꯤ ꯅꯤꯡꯁꯤꯡꯉꯨꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯑꯗꯣ ꯕꯕꯥ ꯑꯍꯜ ꯑꯗꯨ ꯃꯤ ꯈꯔ ꯃꯨꯕ꯭ꯔꯥ ꯃꯃꯥꯏ ꯁꯥꯡꯉꯒ ꯍꯪꯉꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯉꯨꯕꯗꯨꯗ ꯏꯃꯥꯟꯅꯕ ꯁꯅꯥꯇꯣꯝꯕꯅ ꯑꯃꯨꯛ, ꯀꯩꯅꯣ ꯃꯅꯤ ꯅꯪꯅ ꯕꯕꯥꯗ ꯍꯪꯉꯤꯗꯣ? ꯑꯍꯜ ꯑꯗꯨꯗꯤ ꯉꯁꯥꯏ ꯑꯌꯨꯛꯇ ꯒꯥꯔꯤ ꯂꯧꯕ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯉꯛꯄ ꯑꯍꯟꯗꯨ ꯅꯠꯇ꯭ꯔꯣ? ꯃꯗꯨꯗ ꯑꯩꯅꯁꯨ ꯑꯃꯨꯛ ꯍꯣꯏ ꯚꯥꯏ, ꯃꯗꯨꯒꯤ ꯑꯍꯟꯗꯨꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ, ꯑꯗꯨꯒꯤ ꯑꯍꯟꯗꯣ ꯃꯥꯜꯂꯤ ꯍꯥꯏꯔꯤꯔꯣ ꯅꯪꯒꯤꯗꯣ? ꯕꯕꯥꯅ ꯎꯈꯤꯕ ꯑꯍꯜ ꯑꯃ ꯎꯏ ꯍꯥꯏꯔꯤꯗꯣ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝ ꯀꯔꯤꯅꯣꯃ ꯆꯤꯡꯅꯕ ꯚꯥꯏ, ꯑꯗꯨꯒꯤꯅꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯏꯄꯥꯗꯤ ꯈꯪꯗ꯭ꯔꯦꯅꯦ, ꯃꯁꯛꯇꯤ ꯀꯥꯎꯔꯦ ꯈꯨꯝꯃꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯕꯕꯥꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯑꯕꯅꯤꯅ ꯍꯣꯇꯦꯜ ꯑꯃꯗ ꯏꯃꯥꯟꯅꯕ ꯁꯅꯥꯇꯣꯝꯕꯒ ꯑꯩꯒ ꯕꯣꯔꯥ ꯆꯥꯃꯤꯟꯅꯗꯨꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯗꯨꯝ ꯍꯧꯈꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯗꯥꯏꯗ ꯊꯣꯛꯑꯝꯕ ꯅꯨꯄꯤꯗꯨ ꯌꯨꯝꯂꯛ ꯁꯣꯔꯣꯛꯇ ꯊꯣꯛꯄ ꯊꯦꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ ꯈꯤꯇꯪꯕꯨ ꯍꯦꯛ ꯊꯦꯡꯖꯜꯂꯛꯑꯕꯗꯤ ꯂꯩꯔꯛꯇ ꯅꯨꯄꯤꯗꯨ ꯃꯐꯤ ꯊꯣꯡꯗꯅ ꯆꯠꯂꯒ ꯂꯩꯔꯝꯕ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯃꯤꯅ ꯊꯦꯡꯅꯕ ꯌꯥꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯅꯦꯛꯇꯨꯅ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯄꯗ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯤꯅ ꯁꯥꯟꯅꯕ ꯂꯥꯏ ꯇꯤꯟ ꯊꯥꯗꯣꯔꯛꯄꯅꯤ, ꯕꯨꯠ ꯁꯥꯟꯅꯕ ꯃꯤ ꯂꯩꯔꯦ, ꯃꯤꯁꯛꯇꯨ ꯅꯈꯣꯏ ꯈꯪꯇꯣꯛꯎ, ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯦꯡꯅꯈꯤꯅꯤ ꯍꯥꯏꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯗꯤ ꯑꯗꯨꯝꯅ ꯂꯥꯏ ꯁꯥꯟꯅꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯥꯏꯗꯨꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯄꯨꯡꯉꯛ-ꯉꯛꯅꯔꯝꯃꯤ꯫ ꯑꯗꯨꯝꯅꯁꯨ ꯃꯀꯤꯕ ꯃꯔꯛ ꯑꯁꯤꯗ ꯅꯣꯡꯃꯗꯤ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯈꯔꯅ ꯑꯍꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥꯁꯪ ꯃꯄꯥꯗ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯄꯨꯡ ꯊꯦꯡꯉꯀꯥꯟ ꯂꯥꯏꯇꯤꯟ ꯁꯥꯟꯅꯔꯝꯕꯒꯤ ꯃꯑꯣꯡꯗ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯊꯦꯡꯅꯩ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨ ꯐꯥꯅꯕ ꯃꯌꯥꯝꯅ ꯆꯪꯁꯜꯂꯨꯕ ꯃꯇꯝꯗ ꯍꯥꯊꯨ-ꯍꯥꯊꯨ ꯑꯍꯜ ꯑꯗꯨ ꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯆꯦꯟꯈꯤ ꯍꯥꯏ꯫ ꯃꯗꯨꯗ ꯃꯌꯥꯝꯁꯨ ꯇꯥꯟꯅꯕ ꯐꯪꯉꯝꯗꯦ꯫ ꯑꯗꯨꯒ ꯃꯅꯥꯛ ꯑꯗꯥꯏꯗ ꯃꯌꯥꯝꯅ ꯆꯪꯁꯜꯂꯒ ꯀꯔꯤ ꯇꯧꯔꯝꯃꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯑꯍꯜ ꯑꯗꯨꯅ ꯂꯩꯔꯝꯕ ꯖꯒꯥ ꯑꯗꯥꯏꯗ ꯎꯠꯀꯨꯝꯕ ꯑꯃꯅ ꯏꯀꯣꯏ ꯀꯣꯏꯅ ꯂꯩꯒꯨꯝꯕ ꯑꯃꯁꯨ ꯆꯤꯡꯉꯒ ꯂꯩ ꯃꯅꯨꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯃꯤꯇꯝꯁꯨ ꯌꯦꯛꯄ ꯍꯧꯔꯝꯕꯒꯤ ꯃꯑꯣꯡꯗ ꯃꯌꯥꯝꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯆꯤꯡꯅꯕ ꯍꯧꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯐꯤ ꯊꯣꯡꯗꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯏ ꯍꯥꯏꯅꯔꯤꯕꯗꯨ ꯃꯊꯣꯡ ꯃꯔꯥꯡ ꯈꯪꯗꯕ ꯃꯤꯅ ꯑꯁ꯭ꯋꯥꯏꯗ ꯂꯥꯛꯑꯒ ꯂꯥꯏ ꯁꯥꯟꯅꯁꯜꯂꯝꯕꯒꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯂꯩꯀꯥꯏꯒꯤ ꯃꯪ ꯃꯄꯥꯗ ꯑꯍꯜ ꯑꯃ ꯆꯪꯈ꯭ꯔꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯎꯍꯧꯕꯗꯒꯤ ꯂꯨꯝꯗꯨꯅ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯊꯠꯆꯜꯂꯒ ꯑꯍꯜ ꯑꯗꯨ ꯐꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨ ꯋꯥꯈꯜ ꯆꯣꯏꯕ ꯃꯤꯒꯤ ꯃꯑꯣꯡꯗꯒ ꯇꯧꯁꯤꯟꯅꯔꯝꯃꯤ꯫ ꯃꯌꯥꯝꯅꯁꯨ ꯙꯞ ꯇꯧꯔꯒ ꯁꯨꯝꯅ ꯍꯪꯉꯝꯃꯤ, ꯅꯪꯅ ꯅꯠꯇ꯭ꯔ ꯃꯐꯝ ꯆꯠꯇꯨꯅ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯇꯕꯤ ꯚꯨꯠ ꯅꯨꯄꯤ ꯑꯃ ꯊꯥꯗꯣꯛꯏꯁꯤ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ? ꯅꯪꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩ? ꯑꯁꯥꯏꯗ ꯅꯪꯒꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩ? ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯙꯞ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯔꯤ꯫ ꯃꯇꯝꯗꯨꯗ ꯏꯃꯥꯟꯅꯕ ꯁꯅꯥꯇꯣꯝꯕꯅ ꯑꯩꯉꯣꯟꯗ ꯃꯅꯤ, ꯂꯥꯏ ꯁꯥꯟꯅꯕ ꯃꯤ ꯐꯥꯔꯦ ꯍꯥꯏ ꯃꯪ ꯃꯄꯥꯗ, ꯊꯣꯔꯛꯑꯣ ꯌꯦꯡꯉꯨꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯍꯥꯊꯨ-ꯍꯥꯊꯨ ꯌꯨꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯁꯅꯥꯇꯣꯝꯕꯒ ꯑꯩꯒ ꯃꯪ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯂꯥꯏ ꯁꯥꯟꯅꯕꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯐꯥꯔꯝꯃꯤꯕ ꯑꯍꯜ ꯑꯗꯨꯗꯤ ꯑꯩꯅ ꯆꯤꯡꯅꯗꯨꯅ ꯂꯩꯕ ꯅꯨꯃꯤꯠꯇꯨꯗ ꯕꯕꯥꯒꯤ ꯒꯥꯔꯤ ꯁꯣ ꯄꯥꯏꯁꯜꯂꯝꯕ ꯑꯍꯜ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯒ ꯑꯩꯒꯗꯤ ꯑꯍꯜ ꯑꯗꯨ ꯑꯣꯏꯔꯝꯕꯗꯨꯗ ꯏꯁꯥꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈꯤ꯫ ꯑꯍꯜ ꯑꯗꯨꯅꯁꯨ ꯁꯅꯥꯇꯣꯝꯕꯒ ꯑꯩꯒ ꯎꯕꯗ ꯃꯥꯁꯨ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯤꯒꯤ ꯃꯑꯣꯡꯗꯒ ꯇꯧꯁꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯁꯅꯥꯇꯣꯝꯕꯅ ꯃꯌꯥꯝꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯁꯤꯒꯤ ꯑꯍꯟꯁꯦ ꯋꯥꯈꯜ ꯆꯣꯏꯕ ꯃꯤ ꯅꯠꯇꯦ, ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯍꯟꯁꯤ꯫ ꯍꯥꯟꯅ ꯕꯣꯔꯣꯏ ꯃꯈꯣꯡꯗ ꯊꯣꯛꯑꯦ ꯇꯧꯅꯔꯝꯕꯗꯨ ꯃꯗꯨꯁꯨ ꯃꯥꯅ ꯊꯥꯗꯣꯛꯄꯅꯤ꯫ ꯑꯍꯜ ꯑꯁꯤ ꯋꯥꯈꯜ ꯆꯣꯏꯗꯕꯅꯤ, ꯑꯩꯈꯣꯏꯒ ꯃꯃꯥꯡꯗ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ, ꯀꯔꯤꯃꯠꯇ ꯇꯧꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯌꯥꯝꯅ ꯁꯦꯡꯂꯕ꯭ꯔꯅꯤ ꯍꯥꯏꯗꯅ ꯑꯍꯜ ꯑꯗꯨꯒꯤ ꯈꯥꯎ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯍꯥꯡꯇꯣꯛꯎꯕ ꯃꯇꯝꯗ ꯑꯀꯤ-ꯑꯀꯤꯕ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯄꯣꯠꯂꯝ ꯉꯥꯛꯇ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯤ ꯁꯦꯠꯇꯕ ꯂꯥꯏꯙꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯗꯨꯝ ꯈꯪꯕ ꯉꯝꯈ꯭ꯔꯦ ꯅꯍꯥꯟꯗꯒꯤ ꯃꯐꯤ ꯊꯣꯡꯗꯕꯤ ꯚꯨꯠ ꯅꯨꯄꯤ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯅꯔꯤꯕꯗꯨ ꯑꯍꯜ ꯑꯗꯨꯅ ꯁꯥꯟꯅꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯩꯁꯨ ꯑꯍꯜ ꯑꯗꯨꯅ ꯑꯣꯏꯔꯝꯕꯗꯨꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯗ ꯅꯠꯇꯅ ꯏꯃꯥꯟꯅꯕ ꯁꯅꯥꯇꯣꯝꯕꯁꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯑꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯍꯜ ꯑꯗꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯐꯥꯔꯒ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯗ ꯐꯖꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤ
Makha tana amuk satharabadi handiki lekai asida oina tainarani nakoina tahonbani haidana aduna ahal asi matung manaw amuk hanna tawraktanaba nakoi warahawro haidana sinnarami. Masigi matungdagidi amuk hanna nupi ama thoraambadu thorakidre punamakse ahal aduna sanaba kumhay ngakta oirami. Masini mayang masigi riyan horror story mathangi wari thagalakpada mayam punamuk thengnarasi. Masigidi mayamdagi kainanaba bidai lawjai.